Marup Mayambu Ahanba Maktada, Janela Sigi Makaitaki, Eril Khuman Nonlukchabaga loina taramna okchari. Ngasi, Mayam the Kudol Tamzagadoriba movie Sigi Maming, Rishtey. Movie Sigi director, Indra Kumar. Writer, Rajeev Producer, Indra Kumar Amadi, Ashok Thakeria. Movie Sigi starring Singadudi, Suraj Singh Saktamda, Anil Kapoor, Kamal Saktamda, Karisma Kapoor. Baijanti Shukla Saktamda, Shilpa Shetty, Kiran Saktamda, Jibran Khan, Kaman Mapa Yaspan Chaudhuri Saktamda, Amrish Puri. Movie 6 December 2002 the release toki. Movie number 8.75 crore sanki. Aduga movie na box office tagi tanbangam ki bapun besen pamasina 2.37 crore tanbangam kre hairi. Mayamadu movie sigi mapungoi wari adu da mu haidragasu. Movie sigi mapungoi wari ta dum laksarake. Movie sigi ahan ba magtada Suraj na magi popa kuidriba machanupa adubu mathanung da kolaga yamna pakatna mathwa hingna baselai. Aduga magi matungda mahaki makuboki gunda geng khongburoi mayam amana mahakpo hat kadabagi tanarai. Suraj godaul achauba mada sensinduna lotlaga leikre. Suraj na lotliba godaul aduda makuboki gunda mayam ama thumjilakle. Aduga gunda mayam adugi khongburoi makok aduna maki gunda sing aduda mapa macha animak amata lemna thagano. Makhoi ani haujik mafam astagi litpham amata leitrabani. Gunda mayam aduna Suraj ki mapa machabu godaul aduda hat kadabagi koi thi. Suraj senpham leitre masado humang anna pikare. Suraj na lotliba dubu gunda makok aduna ukre. Madudagidi Suraj ki maikeda gunda mayam adu hupchinkre. Suraj na magi macha adubu soiroidaba mafam amada ningthina thambiraga gunda sing aduga lamba taunapa horole. Suraj na tin manama pairaga gunda sing adubu donmon haidali. Bimna gada pairaga mi yaithabagum Suraj na tin manama pairaga gunda makoktagi manaudagi amata lemna thade. Asumna Suraj na mifatta gunda sing adubu mayokna ringe. Gunda amana Suraj ki machabu hatokna bagidamak thang langi. Suraj na mataw asibu ubadagi chensinduna thang adubu pharaga laglakliba gunda aduda amu handuna langsille. Suraj machabu lokhatlaga mafam adudagi arapa mafam amada punsi lelunaba hinglunabagidama tata gari matongduna chatle. Suraj na magi machabu magi thabak sufamda puduna chatle. Aduga thabak kanna sui. Thabak mafam adugi manager aduna magi mi amada Suraj asibu kanano mahak thabak suba yamna kalli. Mahak asibu kok bera leibro. Miyoi aduna mahak kumba miyoi asi aikhoidadi mathau yamna tai manager sahib. Suraj mahakna suriba thabak adugi khusuman phangle. Mastagi mahak mafam aduwaigi sahar macha amada satuna kabara ama lauraga leire. Suraj mafam aduda yamna nungaina ingna chikna mahaki masaga nungaina sanaduna langkheduna leiminare. Mafam adugi misingsu mahaki leikaigum imung manungum punna nungaina hingminare. Matamgi matung ina Suraj ki machanupa adu marol khara thokpa horole. Suraj ta machanupa na papa haina ikhang khangaudana karole. Suraj ti machanupa na ahanba marol thorokpada papa haina karokpaduda mahak tingakpa amadi haraubana loikre. Mahakna leiriba bara adugi imungi misingbu kauduna mahaki masana mangonda papa karole haiduna tamme. Imung adunasu Suraj ki matawaduda nungsiduna yamna luna chana tawbirame. Makhoi imung manungum yamna nungsi sanana hingminarame. Masidagi tha khara leiraga nongma nonglei nungsit akanba numit amada baragi ima aduna Suraj ki machanupa Kiranbu senabirame. Suraj ti thabak suba chatkhi. Baragi ima aduna Kiranbu kauraga iboka bol sanase lau hai. Kiral haugalaga makhong thangduna chatpa ngamde. Makhong ani du niklaga lei. Matawadubu ubada baragi ima adudi maji adudi pakhatpa amadi ngakpana loikre. Talak aduda Suraj su thabak halai. Suraj na baragi ima adubu izat tawi. Yumbugi ima maji aduna Kiran gidamak khanbada thawai wabirame. Wakhal nungairamde. Suraj na baragi ima aduda maji kari taurage nasa nungaidrabra hangi. Maji na mahak karisu taude. Kiran gi chahi matangi angang sing loinamak kaphai loina chatpa ngamnarabani. Adubu Kiran din ningthina lepa phauba ngamdri. Suraj na maji da mahaki masadi karisu taude hairaga Kiran bu lephalli. Kiran makhong adu niklaga lepa ngamde. Makhong ani adu niktuna pharphra hairaga lei. Suraj na Kiran bu makhong thangduna satpa ngambra yenge haiduna tauba matamda Kiran makhong thangduna satpa ngamde. Makhong ani adu niklaga tushinkhi. Mastagi silasi hospital da doctor na Kiran gi makhong adubu x-ray kaplaga yengi. Kiran gi makhong adubu doctor na test makhan kaya tauduna yengi. Doctor na Suraj da
Nangi angang asi matam sudana pokhi haiba natra. Maduna maram oiraga angang asina saurokpa matamda effect lakpani. Nangi nachagi makhong kablak asi yamna solli. Maram aduna mahak mapunsi chupagi oina makhong thangduna satpa ngamaroi. Wafam sitabada baragi imung adudi nungaitabana loikre. Surasna mahaki masadi karishu taude. Magi makhong sholi basidi karishu natte araiba potni. Medical science na chawkhalaba matamni. Doctor na nangi thajabadubu aina ikai khumnai. Adubu angang asidi upaya amata leiraroi. Doctor natte masidi laina phawba ngamdaba yai. Surasna mahaki machanupa atopa angang mayam amana chen chungduna sanariba sigum mahaki machanupa su chen chungduna sanaba ngamangani. Doctor na adubu magi layong asi medical dagi oinati oithoklaroi. Surasna mahaki machanupa mahana norman gi punsida hanjilangani. Mahaki masagi makhong ani na chatpa ngamangani. Asumna doctor da hairamaga Suras laisang kaya da chatuna mahaki machanupa bu makhong thangduna chatpa ngamanbiu haiduna lai khurumi. Lai khurumba khaktana tana angang adugi asonba makhong adubu kankhatnaba thau taibiduna sajen makhan sanaduna makhong de yotna songak hapiraga chatpa ngamnaba tambi. Karan mapagi hona zamandagi yot chaplaga chatpa khara ngamle. Mastagi matam khara leiraga karan gi skungi sport karan lamjen yaugani haiduna thorokle. Mamanaba amanadi sienba ngamloi haiduna karem nabirami. Doctor na surasna tawriba thabak asi khudong thiba tagani tawgano. Mahak chatpa ngamlaba asini yare masina apenba oiro. Surasna doctor da aigi chanupa lamjen chenba ngamgani aduga aigi chanupa na lamjel asibu mai soidana pakani. Surasna karanda isa nang lamjen chengadra seloidra. Karanna papa ai lamjen chengani aduga aina mai soidana pakani. Mastagi makhoigi lamjel adu lamthare. Karan sekau ngamnaba seli adubu mamanaba singdi khurup thaduna senakre. Surasna karanda senkhatlo haiduna laushelle. Karan sekau selambadagi makhong naraktuna leptholaga makhong anabadubu pairaga lei. Suras machagi matawadubu yengba ngamde. Mahana doctor da mahaki machanupa lamjen chenba ngamgani aduga maisu soidana pakani haikibadu ningsinglaga ikaiduna mamai nonthai. Karan mapana ikaiduna nonthabadubu uraga nungaitraduna mahak singnaba mangaloinana makhong anabadubu khangjilaga namfuda yamna kanna senkhalai. Gerajina Surasta yengo haiduna nontharaba Surasbu karanda yenghalle. Karan makhong anabaduga sekau yamna kanna sialaga lerami. Surasna karanbu kauraga senkhallo nangna ngamgani nangna soidana mai pakani haiduna laushenne. Karangi makhongda chaplamba yotsing adu loina matek teklaga taaduna lehore. Karan namagi mamanaba singadubu mathang loina hengalaktuna mahana lamjeladu fast tare. Principal na maikta mayam ngasidi oithokloidaba thodok ama oithokhankre. Masi mayamna phidamningai oiba thodok amani. Mahakpu mayamna support tawbiyo. Principal na karanda award piraba matung karan na maikta aikhoi khudimak isorbu ningjai maramdi isorna male masibu sembani. Ozana aikhoida masibu takpi tambibani. Ngasi aina mai pakpa ngamjaribasi isorgi thaujandagini. Aigi papana honajaba mayam adubu isorna thaujanbibani. Papana aibu asumna hotnabidraba isorna thaujanbidraba ai khong thangduna satpa phawba ngamloi. Suras machagi wafam asibu tabada mapukning nungsiduna kapningba phawrami. Masdagi mathangi numitta Surasna karangi damak cycle ama leibiduna lakle. Karan mapana mahaki damak cycle ama leibirakpaduda mahak yamna haraurami. Surasna karanbu cycle thoba tambi. Karan numit khudingi mapana cycle thoba kharkha tambiduna mahak cycle thoba kharkha haire. Mathanta cycle thoduna makhoigi lekai duda thokpa horole. Karan na cycle thoba haita makhoigi lekai da cycle thoduna thorokpada Baijanti kaubi lesabi macha ama ning phet leiraga makokta pot khara haplaga chatuna leirami. Karan thaidokpham khangdabadagi Baijanti gi mathunda cycle aduna thomjille. Karan na Baijanti bu cycle da kanada phamalaga thoduna chatli. Baijanti pakhatuna lawi. Karan da black phaw haibadagi karan na cycle adugi black phai. Madudagi Baijanti paithoktuna leimai da haidoklaga tai. Baijanti na karan bu phuge haiduna tanai. Karan Baijanti gi matawaduda lakna bayaba mini khanduna lakna phana sanarami. Baijanti na sauduna karanda leramba potna thai adubu karan na thaidokpadagi mingondo ina loina panduna Baijanti sokpa nangi. Mastagi de karan bu amuka hena sauning ba haibadu oikhre. Baijanti na karan bu senpham amata lehendana phakre. Karan na Baijanti da anti soikhre hai. Baijanti na kari chahi taraga mapan khakta suribe lesabi macha aibu anti haiba nang haibaga karan na yengo police lakle. Baijanti na kadai no haiduna leithoi. Asumna leithokhibaga karan na sangtap amagi
ukhongda makhongna kauraga mathakta lairamba kolsing adubu makhada tahalakpada Baijanti ki makokta kol ama upsinki Baijanti na kol adubu makokta ki satokna ba hotnaduna lairingai karanna Baijanti ki mathunda chaina kalamaga hotuna senki mataw adubu surasna ubadagi soinaba tare haiduna Baijanti ki manakta sangsinduna Baijanti ki makok kon manungda sangsillibadubu surasna satokpaga makhoi ani khongpham sadabadagi punna tusinminai Baijanti suraspo ahanba ubada apam nungsi phawkhre love at first sight haibaduni Baijanti ki wakhanda suraska makhoi ani fazaba nungaiba isai ama saktokle Baijanti na suraspu tasengna ngaujare mahak suraska nungsinaba pami adubu talak aduda karan na surasta papa haiduna korgi Baijanti karan bo mung phuba satke tawi adubu karan na surasta papa kaukibaduda mahak chap lepi aduga surasta karan lasibu nahaki na chanupara hangi surasna hoi mani Baijanti lai maming panduna aidi mangjare aina khoida jaba nupa ama isorna thengna hanbire aduga mahakti masa leiramle haiduna ok khongduna kappe Baijanti gi matawdu da lekai gi missing kumhai yengbagum yengnai Baijanti gi mama duna Baijanti bu khamjelle adubu Baijanti di magi mama na khamba lakpa sangde majina Baijanti gi mama gi manakta sangsinduna Baijanti gi mama da mahak asibu kanano kadai dagi no hangi Baijanti gi mama duna atai kanana te aigi chegi machano pini mahana suraspo ahanba ubada tasengna pamkhra male majina Baijanti da Karisu nungaitaba tawganu ibema mahak masa leijarabasu mahaki nupi leitabani Baijanti na mahana pamjaba nupa ama thengnare aduga khudakta mukainare haiduna kaplambadagi sap leppi Majida adudi nangna haishinaba oiramni Majina haijinba natte asengbagini se horen kumhaida nangna mahakpu nungsi paame haibadu phongdok hawro asumna hairamaga maji chatkre Baijanti gi mama tuna mahakna hidak ama pige madugi hidak adubu surasna hek thaklabadi mahakna nangbu soiduna koitan tanarakani Baijanti suraspu horendi khangani haiduna laikhre numidangi kumhaida suras magi machaga masagi mamanaba singa famina duna leirame Baijanti ga mahaki mamaga surasna famliba mafam adugi nakanda wa tanarame Baijanti gi mama na suras ki manakta leiriba angang sing adubu loina phagi tawraga puthokhi Baijanti na hai mahida potyan hidak hapsilaga surasta thako haiduna bisilli surasu Baijanti ikairani khanduna hai mahi adubu thaksilli suras hai mahi adubu thaklubadagi masadu karinoma tawkhre Baijanti gi manakta yamna nakna sangsinba horole Baijanti surasna mangonda yenglakpaduda mahakti yamna harawi hidak adu panba horla male haiduna suras hidak adu gi mayaina Baijanti gi manakta sumasum sangsilli Baijanti di wakhalama khanduna mahaksu sangsilli adubu surasti Baijanti bu nathairamlaga mafam adudagi masadu control tawraga hotuna senkhre Baijanti na suras ki matungda tanai suras onthokpa mafam amada yamna kanna sinsilaktuna upanbi mada kakhatlaga sena kontuna laikhre Baijanti na suras bu kumthar ohai adubu surasti kumthar ohai ba yade mastagi Baijanti bu mafam adugi nupi mana hidak thaklagadi suras soidana kumthar kani haiduna Baijanti bu hidak pithai Baijanti hidak ngauraga isai masai suras uwaduda dum konduna laiba ngamlaktre makhada nanthaduna tarakle suras hidak adugi mayaina mamit ani du lotharami atopa kanagumba nupa ama oiramlabadi bera karambasu yai adubu mahakti control tawjai Baijanti di hidak ngauraga isai yamna kana sakli isai aduda mahakna sumna hairi ai nangi maharani ni aduga nangna aigi rajani surasu control ngamaktabadagi jagoi saba horole makhoi ani jagoi kana saminarambadagi wanthaduna tusinminakhre masidagi surasna matangi ayuki makeup thorokpada Baijanti mahaki mathakta tumduna leirame surasna Baijanti da ngarang nana ingonda kari hidak hapsinduna pithakibano asengbadu hayo Baijanti na ngarangi kumai du nungaina bani haiduna hidak ama hapsinduna nangonda pithakibani surasna Baijanti da karigi ingonda yenglibano sat cross alo haiduna laukhani Baijanti na karigi ingonda laukhan piribano karangi mama hinglibara mahak leibagira mahak khaktabu nungsibagira nangna aibu inthok piribase asumna hairamaga Baijanti kaptuna senkhre suras karangi mama koman bu ningsingduna mafam maduda thamoi kaiduna misa khanglaga leptuna lehowi aduga nakalamaromda komalsu suras bu ningsingduna mahak sap manana misa khangduna leirame surasna mamang thakta karanbu hospital dagi puduna satkhiba makhoi anina aroibu unakiba mikup adubu ningsingduna thamoi kaiduna hingli mahak suras ki amadi macha karangi misa khangba ngamdraduna mathanda sinaba hotnarami adubu laibak phabadagi sibadi siyaudre doctor na common bu wakhan nungaina thambiyu mahak mamang thaki thodok kaya ningsingduna leire mapa yaspana karino doctor
aina tawgadoribasibu mahakki wakhal kharada oirabasu kauthoknaba wakhal nungainaba atopa city amada aigi yumasi honglasira mastagi silasi nakalla maromda karan magi mamanaba kartikka skundagi yumda halakpa lambida makhoigi lekaigi mi usitaba angang anina karan gi mamanaba kartikki spek aduda bonna thomduna spek adu thugaibi karanna angang ani dugi manakta sangsillaga karigi magi marupki spekta bonna thomlaklibano hangi angang ani aduna usitabagi mawongda karanda chaloada haina inthorai karanga angang ani duga inarambadagi phunabada oina olai karanna angang adubu lakna phana sanabi maramdi angang adu masa yamna chawi asumna karanna angang aduga khatnaringai suras sanglaktuna khatnaribadubu khamdoklaga karanbu themi angang aduna karanda kiraba napagi matungda lolade naril leirabadi law ngamthoknasi suras angang adugi mi usitaba mawong aduda sauning khramale karanda angang adubu nairo haiduna yathang piki karanbu angang aduna makhwangda saptuna thammi karan nabana khangba ngamdabadagi angang adugi manakongda mayana yamna kanna sigi angang adu namanbadagi karanbu thadoklaga manakong adu paiduna leikre angang adugi marup aduna angang adugi mapa kauruge hairamaga mafam adudagi senkre aduga angang anoibadugi masa mau phaba mapa ama puduna lai karanna angang adubu lakna phana sanabirami aduga surasna karangi mataw adubu inot hapkatlami mataw asibu ubada angang adugi mapa adudi kuidau thitpana loirami angang anoibasigi mapagi maming huisen kawi huisen suraspu segada chaplaga mak mi kaya phukre mangak thudekre chahi taret jendasu leirure karigumba angang ani sina khatnaribasi loshel handrabadi aina nangbu amu phuraga phunaba si losinba nairagani surasna macha karanbu kauraga phunaba dubu lepna makhami surasna karanda phunaba si time pass toraga leire phunaba si loshelo hai karanna loshilage hairamaga sen khiduna angang adugi mamaida kutumna mapa sana chongkhatlaga thinbada angang adu wanthaduna taraga leikre mastagi angang adugi mapana suraspu phunabgi damak tanai suras chenpham leitre suraspu angang adugi mapa huisenna thangalaga thadai mabukta khudumna hanjil thinjilli aduga laktuna langthoki huisenna suraspu yot matekna kallage haibagi matagum suraski manakta sangsilli adubu surasna maki manakta taramba bisalamagi matengna huisenbu awaba piramlaga mafam adudagi hotuna senki huisenna nabana ngauduna leiringai karan changsilaktuna huisenna hai mahi thakchilo hairaga morok asuba mahi pithai huisen panpham chadaba mafamda pankhibagi awaba khanglingai morok asuba mahi thaklubagi pukchakpana amu khangma ngamdre karandi mafam adudagi hotuna senkhraga afrika nupi amagi pholok manungda changsinduna lotlaga leikhre mataw asibu huisenna uhobadagi afrika nupi dugi pholok adubu huisenna pairaga thangatuna karan lotpra yengi karandi phaudoktuna senkhre aduga huisenbuna afrika nupi anina henbekna thomduna tanthoroi huisenna sormapi honduna leiringai karanna huisenbu amukasu karemnaramduna usitabida senkhi huisen saubna mai haukre karanbu phangna batanai karandi huisenbu atanbi sanabugum sanabirami huisen karanbu lemnadi thararoi haibagi matagum karanbu kaitan tanaduna aroibada mahana karanbu phare huisena karanbu pharaga mamaida khopakna hanjin thabiduna leiringai talak aduda suras sensilaktuna surasna huisenbu mamai mamit khangdaba makai on duna kutumna hanjil thinjilli huisen suraski khuthil aduda ngauduna nok chatle magna di surasbu icham chamba yot chuba mini haiduna khallubani adubu magti icham chamba yot chuba miyoy emo oiramdre fighter aphawba magi saifuga chap manana kanduna leirami karanna surasbu higa yaibiduna seba tawbiba matamda suras ima kauduna saina khangi karan mapana ima palakpadagi higa yairambadu chap lepe aduga mapada papa imado phajabra kamai tawkrino hangi surasna hoi nangi imado masak yamna phajai karanna mapada papa imabu misyamna tawbra hangi surasna hoi mahakbu misyamna tawi aduga matang asida surasna komanbu ningsingduna asak paisai masai mathangi senda bajantina yenglu mi khudimak magi mamitta suraski maithongak toina urami bajanti gi mamana bajanti da mahaki masiguma phizol asi setuna leirabadi surasna pamloi surasna pamgadaba modern gi style gi dress setlaga surasna uhalu haiduna mamana bajanti da takpirami bajanti suraski thabak shuphamda modern gi khungau furit matat setlaga thek nauduna lai lambida leiraba nupa singdi bajanti bu ubada apamba mihauba phaunarami bajanti na surasta mahaki modern gi phizol adubu phajabra hangi surasna noi aduga mahana mai onthorokpada phi ama leirambo ui surasna phi adubu khungalaga bajanti da insilli aduga mahakti
masina hena yengbada phajai hai Baijanti na Surasta ai asibu nangni yengbada phajabrane Surasna hoi Baijanti nang tasena yamna phajare Baijanti Surasna mahakpu phajai haibirakpaduda yamna harawi mastagi mahak nungaiba phongdokpa oina isai ma saktole mathangi sinda karwa chawat numitta Baijanti mau amugum ke mauduna festival yawba thorai Laishabi mahakna lohonglaba nupi amagum karwa chawat yawba thorakpaduda Laikai mausing adudi angakpa haibadu oinarame Karwa chawat hariba festival asigi main idea di Lohonglaba mausingna magi mapuroibabu punsi nungsangnaba tekta kaidanaba anahayek yawdanaba Ishorgi mafamda khurumjaba festival amani tasengna hairabada yum palaba nupa nupi singna saruk yagadaba festival amani Baijanti Suraski manakta chatli Surasna Baijanti da ngasidi nangse tasengna phajakreda Baijanti na aisu khangi nangna aibu nungsi pami haiba asumna hairaga Suraski khudang adubu paiduna Suraski baragi yumthakta Suras pusingduna kakali Laikai mausing aduna makhoi anigi mataw adubu yamna ngakna yengduna lehawi Surasna Baijanti da karigi mahakpu rup mathakta pukhalalibano hangi Baijanti na ai haige sil lepo Surasna karino Baijanti nangna toribasibu Baijanti na nangi punsi nungsangna bagidamaktani Surasna hwat hai Baijanti na karigi hwat no ngasi asi karwa chawhat numini mau khudimana magi mapuroiba singda taunaba aduni aina sunangi damak tawbani Surasna nangna haribadubu tasengna chumlabro madudi mahaki mapuroiba khaktada tawgadaba thabakni aduga nangna masigi chatnabi asibu phagini haina khalibro Baijanti na natte aina ishor panduna wasak charibasini masi aina aigi thamoidagi asengba tawjabani phagi jugai ni haina khanbigano Surasna nangonda kanana madu engonda tawhai nanga aigabu kari mari leinabano Baijanti na khudimang se akhoi ni gi punsina nungai ai fana leinabani Surasna nangi se aibo ngawbu semlibra Baijanti na ai nangi nungsibada ngawre tasengna ai nangbu nungsi matam khudimakta ai nangtagi wakhan khanduna lei Surasna yare leblo Baijanti haiduna laukhatle Baijanti mamai non thaduna kappe Surasna Baijanti gi mataw adu da nungai traduna ai khangi nang aphaba nupi macha amani nang thamoi sengi adubu aina hojik oiriba phibam ase nang gyan taw Baijanti na ai loina khangi ai gyan tai nangna khalli ai khoi ni lohonglaba tungda aina angangi demand tarokani haina adubu aini sor panduna wasaklibasini ai nangonda angang pokse haijaroi ai mama oiroi ai gi punsi karangi mama khaktamak oiduna leigani ai bu nafamdagi nathai karigumba nangna ai gi wafam asibu yabidrabadi ai shigani Surasna madu oiba yaba wanate Baijanti na karigi oiba yaroi doribano Surasna maramdi ai gi nupi hojiksu hingli wafam se tahabda Baijanti ngakpana loikre Surasna aina mahaki masak maming taraktribase chahi 8 surakle adubu aina mahakpu kaubudi leite Baijanti malem asida leiriba nupi matana aigi nupi gi mahut sinba ngamloi kana matana aigi common gi mafam asibu munba ngamloi asumna hairamaga Suras mafam adudagi satkre Baijanti ningba kaiduna lehawi mahakti tasengna komal hingli haiba khangjadabagi tawkhibani mathangi sinda komal mapana wakhal khara to oirabasu nungaijanabani haiduna party mafam amada puramme adubu komandi mi marakta leite naitom mathanta umduna lei mapana mahakpu mirakta amuk pusinduna thame itha thajadana mafam maduda Suras makhigi thabaki manager da sign tawhonabagi damak manager thiba lai Suras komal gi maningda phawduna chalaga manager da sign tawhali komal su karino khangdaba sahum amadi phangki adubu Suras lakhi haibadi mahak uhode komana teles mathaktagi makhada yengba matamda karan bolama pairaga sanaduna leirame komal karanna bon sanari badubu yamna nungsine yengi maramdi mahakisu angang ama pokpa numita mangkribani karanna bon sanari ngai Suras thoraktuna karanbu auto da haplaga poduna satkre koman Suras pu ubadagi Suras pu lauduna kawi adubu Suras di tadana satkre komana Suras ki matungda tanaduna Suras pu kawi gari khamo hai adubu Suras nadi koman na kauri badubu taramde koman bu mahaki mapa yaspanna tanaraktuna pharame aduga kari tawrage hangi koman na Suras to ada aikhoi gi angang adu puraga satkre yengotu yaspan ga lakminaba Suras ki manager aduna Suras ki leifam khangi karigumba na khoina mahaki yum khangba pamlabadi ai take chalusilao yaspana komanda nang yumda satlamo aduga aina nangi angang adubu soidana buraki koman yaningde mahaka satningi adubu mapana yade yumda leiramo mahak soidana purake hairame
Surasna Karanbu, Makugi Baragi Yumaduda, Tambiramaga, Mahana Magi Tabakshupam the Zatki, Surasna Hechat Kibaga, Yaspana Magi Kumilan Mimayamama, Puragalai, Suraski Menezaratuna, Karanbu Masaktai, Madudagi Yaspan Gamagi Kumi Magana, Karanbu Paragapui, Mazina Sinsilaktuna, Karanbu Kanabohorne, Adobu, Yaspangi Kumilan Mina, Mazibu into Birame, Gerazi Sukanano Noibu Haidu Sinsilai, Mahakpusu Kumisina Paraga Pudunu Duklame. Karanbu Yaspana Paraka Puduna Satkre. Masidagi Gerhazina, Suraski Tabak Shupam the Salaga, Karanbu Yaspana Paraka Puduna Satkre Haiduna Pautambe. Suras Pantade, Karangi Kungu Livasande, Surasna Lambi Pausilaga, Yaspangi Garigi Mamang the Leblure, Yaspangi Kumilan Missingi, Gari and Surasna Long Tokan Cre, Aujik Yaspangi Garikatangare, Yaspana Magi driver Atuda, Porsche Naraga Suras Putan Toko Haiduna Tadore, Adubu Surasna. Driver adugi mamai adu kutum loina tinjin kre. Gari long bada yau kiba komilan missing adu loina thongle. Adubu makoi loina, surasna thela makonga mapairaga. Dan tinbagum pasana tinta kre. Karan, Yaspangi makutagi dan tholaga. Suraski manakta sangsilli. Surasna Yaspanda. Nangi missing na aigi jada. Kudon ne hek thieng bada. Aina makoi bu lotion gani khango. Hojik chuna koi na ngamagadi. Mahak po amukta thiengune. Gari thokpu nu yingo. Yaspana surasta. Nangna mi khara phuraga. Nangna ngamme haiduna khalibra ai amuka lakhigani aduga nangi nacha adubu nangondagi munduna lawgani surasna Yaspangi golara dubu pairaga hojik nangi nayanupagi kuta lalagera nangna aigi chanupagi mami phawba amuka na sokpa ngamloi sokke haiduna honarlabadi na thoi manglaga tokani asumna hairamaga mafam adudagi suras magi machabu puraga makhoigi leifamda chatle karanna surasta karigi mahaki mamaga mahaka tokhai na leinaribano mamana nangbu nungsidabra Surasna, Natija, Mahana Ibu Yamna Nushi, Mahak Aigi Tawaini, Mahana Igi Punshibu, Anoba Wakalama Kalan Kibani, Haibedi Nungshiba Tambi Kibani, Surasna Karanda, Makoi Anigi Mamangi Taudoki Wari Libi, Mahak Apau Paitara Moirame, Mahaki Pait Kudima, Karangi Mamako Manna, Booking Togat Biduna Mai Baki, Pait Kaktanatana, Panjada Sukomanna, Suraski Magida Peshat Haduna, Suraspu Booking Togalaga Maya Dumpakanki, Makoi Ani Yamna Nushinaraki. Mastagi Nogma, Suraspu Komanna, Magi Barde Lao, Aduga Mahaki Mapaga, Sakang Maikang no Hirame, Surasu Komangi Barde Dubu Yaubu Jatli, Suras Lakpa Ubada, Yaspangi Miamana, Yaspan the Chirol Toki, Nanumidang the Inakomangi Matang the Warish Haki Manupaduni, Komana Suraspu, Mapagi Manakta Yam Harau no Pusili, Mahaki Marupni Haiduna Masaktai, Yaspana Komanbu, Dress Anobu Pazabama Sindro or Haiduna Tazinki, Aduga Surasta, Kariming Kobuno Hangi. Surasna Mahaki Maming Suras Kawi, Yaspana, Pazaba Mingne, Talagaduda, Wetaramana, Yaspanda, Cake Lakle Haiduna Pautame, Yaspana Suraspu Cake Manakta Pushili, Aduga, Masigi Cake Sinagi Napunsida Amukta Powuram Kiroi, Suras, Yaspangi Konda the Karinone Haiduni Yingi, Yaspana Suraski Masinda, Nasida in a cake pizza batare Haiduna, Cakes a coma mopiraga in silly, Surasna, Karinutori Pasibo. Yaspana Suraspu, Jingduna Puraka, Masinda Mamal Atangba, Hidak Angang Manita Uhadun Insilli, Aduga Yaspana Surasta, Nangumbana Yisanupigi Barde Partida, Aigisanupigi Kutang Paidun Satpeabra, Nasila Dukumo, Asumna Yaspanga Suraskana Mugna Duna Lading, Komal, Dress Anoba Masilaga Torai, Koman Namapada, Surasna Tumina Lady Vasi, Nangna Aigi Power Bagini, Nangna Mabu Tumina Lay Haiduna Kangano, Aduga Aina Nangonda. Masimasu Haikita, Surasasi Nangi Pusargi Nayanupa, Wegadaba Misakatuni. Babana Mahakui Kumna Vidravanina, Aishumapam Stamikupamata Power Pantaduna later. Asumna Koman Namapada Hiramaga, Suraspuma Pamadudagi Pudura Satkre, Masidagi Makoyani, Laishangama de Salaga Luhole, Makoyani, Yamna Nungai and Nushishana Hingminare, Surasumakata na mi Punaduna, Pashama Yama Matale, Aduga Makoyani Lainaba Flat and Over Malade, Komal Pregnel Oire, Hibedi Mama Oire. Koman na magi mamanabi, anita ka binupi magiluhong bayaw bujat pata. Mapayas pan ka tingnay. Mapayas pan na matcha koman bu. Natay ragat ke tawi. Maduda anita na yaspan bu pai. Aduga, koman bu ngakpi na bahay. Koman na sumapagi makong payraga. Mahak soy kre lan kre. Mahak po amuk ta ngakpi o hayjay. Mapayas pan na su koman bu ngakpi na. Koman bu nungsi na konsinbi. Luhong balor ba matungda. Mapayas pan na koman bu. Makoy ano ba layba plate aduda tinbirai. Koman na mapada makuigi yung dasangusi hai, adubu mapayas pa na yate. Kona nong mapazana laklage hai, adubu koman na yada badagi, mapabu namda na makuigi plate aduda pushili. Matamadu da surasti, tumdu na layrame.
Suraspu koman singnanaba makhoi ani khatnanaba Yaspana nupi aphaubi oktabi ama Suraski kada sanghalaga Suraspu badanam pinaba chingnanaba Suraski puritta lipstick ta shilli puritta sanayan shilali koman na mapabu shwafada phamalaga magna Suraspu kokthobba sangba matamda nupi ama makhoigi sakhumda salonduna lerame koman nupi dugi banakta sangshelaga nang mafam asta kari toribano karigi nangna igi night growl sibu shelibano hangi nupi eduna night ground tanate nangi napuroiba phawbo aigi oirabani asumna haramaga nupi edu sakhumdagi thokre komal thawai sakmanbadagi nupi edu bo halage haiduna thang shori ma pairaga sensele mapa yaspana koman bo phai aduga karino nangna toriba sibo hai talak aduda surasumi launabagi makhol tatuna thorai aduga komalda kari toba yaurage hangi koman na surasta nakhoi ani ngarang laiminai haribasi chumbra surasna karino nangna haribadubu nupi asiga nanga mafam asta karamna leiramlibano hangi nupi eduna surasta Yar he nangsu natu lakpadagi aibu mukhangsinadra nangi natu da hayo ngarang ahing aikhoi anina leinakiba marido surasna karino oktabi komana surasna asengbudu karino hayo surasna kari asengmano komanna nakhoi ni mafam asta ngarang kari tawki masigi nupi si mafam asta karamna leiramlibano surasna mahak karamna leiramlibano kari toromlibano haiba ai karimata khangdi komanna adudi nangna haijinbani nangna oidaba ngangmani komanna suraski puritta lipstick tairamba ure madudagi komanna surasta Lipstick asi karamna tairamlibano hangi Surasna mahak khangde komanna adudi nangna toriba khudimang asi nangna amata khangdreba komanna suraspu lipstick tairambagi sauringai suraski puritta sanamaga sumung naptuna yalaga leramle komal mai hoba makai shaukre suraspu mahakna sungtha thajakidre surasna wasaktuna hai mahak ta sengna toriba sing asi karino haiba khangde komanna suraski mamaida khopakna on duna thai Yaspanga phaubi nupi dugadi makhoi ani ne khanabadubu uraga thamoi manungda harawa phaunari komana suraspu intholaga mahak thoknaudagi songtharaga sinaba honnai adubu surasna sensilaga komanbu phatunu kalawi komanna surasta nang aingonda thinglakanu nanga iga mari tatnarabani nanga iga ngasidagi loinarabani asumna hek haibaga koman mabukna aduna laurai surasna komanbu mateng pangnabu honnai adubu mapa yaspana komanda thengande Yaspana komanbu ambulance kauraga hospital da bukhatkre mikup khara leraba matungda nurse ama thoraktuna yaspanda nasunupa ama phangle haiduna pautame yaspana magi mades ko huiroi amada mag angang adubu hingna thamba pamde hai huiroi aduna kariginu sarai yaspana ai mahaki I pamde angang adubu lusilu haiduna huiroi madespu angang hatna ba thadorai mikup aduda suras laktuna mades ki mamai da khutumda thinjille mades tu shille Yaspana Madespu, Chelo Haiduna Ingitawi. Mades, Angang Hatnabagi Damok Hotuna Sienkre. Mades na liptong duna, Angang Adugi Manak the Hana Yosenkre. Mades na Pokpatangari Bangang Mayamadudagi, Koman Gimasabu Kuititi, Mana Koman Gangang Adubu Pangle. Surasuyam Nakana Mapamadu the Silakli, Mades Nangang Adubu, Monam Silaga Hatketoringai. Surasang Silaktuna, Madespu Puramlaga, Machabu Puduna Selakivani, Mastay Silasi, Presenta Mulaktuna. Surasna, masini aina sahi teret mafam asta lotuna lerekpagi wari. Karanna mapagi manakta sangsilaga, papa, makhoina aibun nangondagi tokhaina thambangamloi. Surasna masa karan munungshina konbirame. Nakalamaromda, yaspana lawyer aphawba maneklaga. Suraski mafamdagi, karanbu munnaba phatta lawsing mayam ama khana nainarame. Suraspu mahaki thabak shuphamdagi tanthorole. Maramdi makhoigi manager, yaspangi makhada leiba mini. Masidagi silasi. Mazina surashoiki yumgi sing honbiduna leiringai Baijanti sanglaktuna mazida surasto thabak shuphamdagi tanthorole hai chumbra hangi mazina hoi chumme mahakpo tanthokpirakle Baijanti na mazida ising adu mahak honbirage hairami talak aduda mafam aduda koman suraski baragi yum aduda drivers paper ama puduna lai aduga yum asibu kana leibano hangi matam aduda suraski yum aduda mi kana amata leiramde koman na imung aduda sum yenglakpa matamda Karan gi photo ma thelaga leramui koman na karan gi photo manakta sangsili aduga karan gi photo du makhut thinduna nungshina nale talak adu da Baijanti ising sanabul lama puraga sangla aduga koman da kanano hangi koman wa mata haidabida Baijanti da munni yengi Baijanti na koman da ngahak yenglaga ado masibu koman ji natro koman na suras kadai da lei Baijanti na mahak thabak shuba satki halakpa matamdi oirabani Baijanti na koman bu welcome phasana tawi adubu koman na di Baijanti bu thawai sa sabide wakhal lana khanduna lai aigi viewer nupi sing adom na komal oirabadi Baijanti bu singnagadra natraga singnaroidra Baijanti su welcome tawbadu silaktrabanina
ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯀꯣꯃꯟ ꯕꯩꯖꯥꯟꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ꯭ꯔꯥ? ꯅꯈꯣꯏ ꯑꯅꯤ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯩ? ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯕꯩꯖꯥꯟꯇꯤꯅ ꯃꯔꯤ ꯀꯔꯤꯁꯨ ꯊꯣꯛꯅꯗꯦ, ꯃꯈꯣꯏ ꯑꯅꯤ ꯃꯔꯤꯁꯨ ꯀꯔꯤꯃꯠꯇ ꯂꯩꯅꯗꯦ꯫ ꯀꯣꯃꯟꯅ ꯅꯪ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗꯕ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯒꯤ ꯌꯨꯝꯗ ꯄꯪꯂꯩ ꯃꯔꯩ ꯍꯦꯛꯇ ꯂꯩꯕ ꯌꯥꯕ꯭ꯔꯥꯅꯦ? ꯑꯗꯨꯝꯅ ꯂꯩꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯁꯃꯥꯖ ꯑꯁꯤꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯅꯕꯒꯦ? ꯕꯩꯖꯥꯟꯇꯤꯅ ꯍꯣꯏ ꯆꯨꯝꯃꯤ, ꯑꯩꯗꯤ ꯁꯨꯔꯁꯅ ꯌꯥꯕꯒꯤ ꯂꯩꯕꯅꯤ꯫ ꯀꯣꯃꯟꯅ ꯕꯩꯖꯥꯟꯇꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯁꯨꯔꯁꯅ ꯀꯣꯃꯟꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯐꯥꯏ꯫ ꯀꯣꯃꯟꯅ ꯁꯨꯔꯁꯇ ꯌꯥꯝꯅ ꯃꯨꯟꯅ ꯈꯥꯅ ꯌꯦꯡꯉꯤ, ꯁꯨꯔꯁꯅꯗꯤ ꯀꯣꯃꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯀꯣꯃꯟꯅ ꯁꯨꯔꯁꯄꯨ ꯂꯥꯟꯅ ꯑꯃꯨꯛꯀꯁꯨ ꯈꯟꯈ꯭ꯔꯦ, ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯀꯟꯊꯣꯛꯏ, ꯑꯗꯨꯒ ꯁꯨꯔꯁꯇ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯗ꯭ꯔꯥꯏꯚꯣꯔꯁ ꯄꯦꯄꯔ ꯑꯗꯨꯕꯨ ꯂꯪꯁꯤꯜꯂꯤ꯫ ꯀꯣꯔꯠꯇ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯨꯔꯁꯅꯗꯤ ꯀꯣꯃꯟꯕꯨ ꯈꯥꯝꯖꯩ, ꯑꯗꯨꯕꯨ ꯀꯣꯃꯟꯅꯗꯤ ꯇꯥꯕꯤꯗꯕꯤꯗ ꯆꯠꯈꯤ꯫ ꯃꯁꯤꯗꯩꯗꯤ ꯁꯤꯜ ꯑꯁꯤ ꯀꯣꯔꯠꯇ ꯂꯥꯛꯂꯦ꯫ ꯌꯥꯁꯄꯥꯟꯒꯤ ꯂꯣꯌꯔ ꯑꯗꯨꯅ ꯁꯨꯔꯁꯄꯨ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏ꯫ ꯁꯨꯔꯁꯅ ꯀꯣꯃꯟꯗꯒꯤ ꯑꯉꯥꯡ ꯑꯗꯨꯕు ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯨꯜꯂꯒ ꯍꯨꯔꯥꯟꯗꯨꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯗ ꯃꯗꯨꯒꯤ ꯁꯥꯈꯤ ꯁꯥꯐꯣꯜ ꯂꯩ꯫ ꯖꯖ ꯁꯥꯍꯦꯕ, ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯅꯔꯁ ꯑꯃꯇꯪ ꯁꯥꯈꯤ ꯁꯥꯐꯣꯜ ꯑꯣꯏꯅꯕ ꯀꯧꯊꯣꯛꯆꯒꯦ, ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯖꯖꯅ ꯑꯌꯥꯕ ꯄꯤꯔꯦ꯫ ꯅꯔꯁ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯊꯝꯐꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯕꯗꯤ ꯁꯨꯔꯁꯅ ꯌꯥꯁꯄꯥꯟꯒꯤ ꯃꯦꯅꯦꯖꯔ ꯃꯥꯙꯦꯁꯄꯨ ꯐꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯂꯥꯎꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯧꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯀꯣꯃꯟꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯕꯅꯤ꯫ ꯌꯥꯁꯄꯥꯟꯒꯤ ꯂꯣꯌꯔ ꯑꯗꯨꯅ ꯑꯉꯥꯡ ꯍꯨꯔꯥꯟꯗꯨꯅ ꯆꯠꯈꯤꯕ ꯈꯛꯇ ꯅꯠꯇꯦ, ꯃꯍꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 2ꯒꯤ ꯁꯦꯟꯐꯝꯁꯨ ꯌꯥꯁꯄꯥꯟꯒꯤ ꯃꯆꯥꯅꯨꯄꯤ ꯀꯣꯃꯟꯗ ꯑꯉꯥꯡꯒ ꯑꯣꯟꯅꯁꯤ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟꯁꯨ ꯇꯧꯔꯛꯈꯤ꯫ ꯁꯨꯔꯁꯅ ꯖꯖ ꯁꯥꯍꯕ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯂꯣꯌꯔ ꯑꯗꯨꯅ ꯆꯨꯝꯕꯅꯤ, ꯑꯔꯥꯟꯕ ꯅꯠꯇꯦ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯋꯤꯠꯅꯦꯁ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯒ ꯍꯨꯏꯁꯦꯟꯕꯨ ꯀꯧꯊꯣꯔꯛꯏ꯫ ꯂꯣꯌꯔ ꯑꯗꯨꯅ ꯍꯨꯏꯁꯦꯟꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞꯀꯤ ꯃꯔꯤ ꯑꯁꯤ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯔꯛꯎ꯫ ꯍꯨꯏꯁꯦꯟꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯂꯣꯏꯅ ꯁꯦꯌꯔ ꯇꯧꯅꯩ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯄꯨꯜꯂꯤ꯫ ꯍꯤꯗꯥꯛ ꯍꯥꯏꯕꯗꯤ ꯀꯣꯛꯉꯥꯎ ꯍꯤꯗꯥꯛ ꯑꯗꯨꯕꯨꯅꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛꯀꯤ ꯃꯆꯥꯗꯒꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ, ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯆꯥꯕꯨ ꯊꯤꯕ ꯂꯥꯛꯈꯤꯒꯅꯤ, ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯒꯤ ꯂꯧꯒꯅꯤ ꯍꯥꯏ꯫ ꯁꯨꯔꯁꯅ ꯖꯖ ꯁꯥꯍꯦꯕ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕꯅꯤ, ꯃꯍꯥꯛ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯍꯤꯗꯥꯛ ꯊꯛꯄ ꯃꯤ ꯅꯠꯇꯦ, ꯃꯍꯥꯛꯀ ꯑꯩꯒꯤ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯃꯤꯟꯅꯗ꯭ꯔꯤ, ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯂꯩꯔꯒ ꯄꯨꯔꯛꯄꯅꯤ꯫ ꯂꯣꯌꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯈꯣꯏꯅ ꯂꯩꯔꯛꯄ ꯅꯠꯇꯦ꯫ ꯂꯣꯌꯔ ꯑꯗꯨꯅ ꯖꯖꯇ ꯀꯣꯃꯟꯕꯨ ꯋꯤꯠꯅꯦꯁ ꯑꯣꯏꯅꯕ ꯑꯃꯨꯛꯇ ꯀꯧꯊꯣꯛꯆꯒꯦ꯫ ꯖꯖ ꯑꯗꯨꯅꯁꯨ ꯑꯌꯥꯕ ꯄꯤꯔꯦ꯫ ꯂꯣꯌꯔ ꯑꯗꯨꯅ ꯀꯣꯃꯟꯗ ꯁꯨꯔꯁꯅ ꯅꯪꯉꯣꯟꯗ ꯑꯉꯥꯡꯒ ꯄꯩꯁꯥꯒ ꯑꯣꯟꯅꯁꯦ ꯍꯥꯏꯔꯛꯈꯤꯕ꯭ꯔꯥ? ꯁꯨꯔꯁꯅ ꯅꯪꯉꯣꯟꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 2ꯒ ꯑꯉꯥꯡꯒ ꯑꯣꯟꯅꯁꯦ ꯍꯥꯏꯔꯛꯇꯕ꯭ꯔꯥ? ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯤꯕꯅꯣ? ꯀꯣꯃꯟ ꯁꯨꯔꯁꯅ ꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯈꯤꯕ ꯂꯩꯇꯕꯅꯤꯅ ꯁꯠ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ꯫ ꯂꯣꯌꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯟꯖꯤꯜ ꯍꯟꯖꯤꯟ ꯁꯨꯔꯁꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯟꯖꯤꯜ ꯍꯟꯖꯤꯜꯂꯛꯄꯗꯒꯤ ꯀꯣꯃꯟꯅꯁꯨ ꯍꯣꯏ, ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯍꯥꯏꯔꯛꯈꯤ꯫ ꯁꯨꯔꯁ ꯀꯣꯃꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯃꯟꯗꯤ ꯃꯄꯥ ꯌꯥꯁꯄꯥꯟꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯦ꯫ ꯁꯨꯔꯁꯄꯨ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯟꯕꯤꯈ꯭ꯔꯦ꯫ ꯖꯁꯅ ꯁꯨꯔꯁꯇ ꯅꯪꯒꯤ ꯗꯤꯐꯦꯟꯁ ꯇꯧꯅꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ꯫ ꯁꯨꯔꯁ ꯀꯣꯃꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯀꯔꯤꯃꯠꯇ ꯍꯥꯏꯅꯤꯡꯕ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯖꯁ ꯑꯗꯨꯅ ꯁꯨꯔꯁꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨꯕꯨꯗꯤ ꯈꯪꯗꯕꯅꯤꯅ ꯌꯥꯁꯄꯥꯟꯒꯤ ꯂꯤꯂꯥ ꯑꯗꯨꯗ ꯑꯆꯨꯝꯕ ꯑꯣꯏꯅ ꯅꯤꯡꯂꯗꯨꯅ ꯁꯨꯔꯁꯇꯒꯤ ꯀꯥꯔꯟꯕꯨ ꯃꯃꯥ ꯀꯣꯃꯟꯗ ꯁꯤꯟꯅꯕ ꯇꯥꯔꯦ꯫ ꯃꯔꯝꯗꯤ ꯁꯨꯔꯁꯀꯤ ꯃꯅꯥꯛꯇ ꯂꯩꯕꯗ ꯑꯉꯥꯡ ꯑꯗꯨ ꯑꯐꯕ ꯑꯣꯏꯔꯣꯏ, ꯃꯍꯥꯛꯇꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯌꯣꯛꯄ ꯅꯠꯇꯦ, ꯀꯣꯃꯟ ꯈꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯅꯕ ꯌꯣꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯀꯥꯔꯟꯕꯨ ꯃꯃꯥ ꯀꯣꯃꯟꯗ ꯁꯤꯟꯅꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯤꯡꯊꯤꯅ ꯂꯩꯖꯈ꯭ꯔꯁꯅꯨ꯫ ꯀꯦꯁ ꯑꯁꯤꯗ ꯁꯨꯔꯁ ꯃꯥꯏꯊꯤꯔꯦ, ꯑꯗꯨꯒ ꯀꯣꯃꯟꯅ ꯃꯥꯏ ꯄꯥꯛꯂꯦ, ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯀꯣꯃꯟꯅ ꯐꯪꯕ ꯇꯥꯔꯦ꯫ ꯁꯨꯔꯁꯄꯨ ꯀꯣꯃꯟꯒꯤ ꯂꯣꯌꯔ ꯑꯗꯨꯅ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯖꯁꯇ ꯎꯠꯈ꯭ꯔꯦ꯫ ꯀꯣꯔꯠꯇ ꯀꯦꯁ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯗꯤ ꯅꯠꯇꯦ, ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯃꯥꯏ ꯄꯥꯛꯄꯁꯨ ꯀꯌా ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨ ꯀꯣꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯁꯨꯔꯁ ꯃꯊꯟꯇ ꯃꯥꯒꯤ ꯕꯔꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯦ꯫ ꯌꯨꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯀꯥꯔꯟꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯁꯨꯔꯁꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯗꯒꯤ ꯀꯥꯔꯟꯅ ꯁ꯭ꯄꯣꯔꯠꯇꯒꯤ ꯐꯪꯂꯛꯈꯤꯕ ꯇ꯭ꯔꯣꯐꯤ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯛꯂꯦ꯫ ꯁꯨꯔꯁ ꯇ꯭ꯔꯣꯐꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯃꯥꯡꯗ ꯀꯥꯔꯟꯅ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯄꯄꯥꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯉꯁꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯕꯅꯤ꯫ ꯄꯄꯥ ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ, ꯄꯄꯥꯅ ꯍꯣꯠꯅꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯣꯏ꯫ ꯀꯥꯔꯟꯅ ꯃꯃꯥꯡꯗ ꯁꯨꯝꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯁꯨꯔꯁꯅ ꯃꯊꯪ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯁꯨꯔꯁꯅ ꯀꯥꯔꯟꯕꯨ ꯎꯅꯤꯡꯂꯛꯏ, ꯑꯗꯨꯕꯨ ꯐꯣꯇꯣꯗ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏꯗꯤ ꯂꯩꯇ꯭ꯔꯦ꯫ ꯁꯨꯔꯁ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯆꯥꯒꯤ ꯃꯩꯆꯥꯛꯇꯨꯅ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯀꯞꯇꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯕꯩꯖꯥꯟꯇꯤꯁꯨ ꯁꯨꯔꯁꯀꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯂꯦꯚꯦꯟꯗ
Suraski mating panglakhigani wari makha taminase mathangi ayukta karal Koman gi yumda kaptuna leirame talak adu Koman na magi acha thak puraga sanglai Koman na karanda isa nangarang dagi karigumba amata chaw thao haiba yade se masi khara chasilo karan karisu khumdabi da leitholaga lei Koman na nang karisu sadra dina sado soksilani se chasilo aise nangi mani karan na Koman da nang aigi bababu nusidabra hangi Koman maithong langsinki wadi karimata haide karan na nang naigi bababu nusidrabadi nang aigi imanate Chalo, chakro chalo. Nang mafam stegi sat khro chalo. Ai nang nabi basak charoi. Chalo, chakro chalo. Komal, kaplaga ka adu dagi sen thokre. Masdagi silasi Huisen gi yumda. Baijanti na nunglang sili. Huisen yuma panda thorolaga. Kanano, nunglang silakli basi ai dona thorai. Baijanti na Huisen da. Ai nani, nang na kari tawdoino. Huisen na, kari wakandagi sumna taroli bano. Nang bu ngawra bro. Baijanti na, ngawri bati nang ni. Paisa kya phangbagino nangna oida padaba mayam ama ngangkhribadubu Huisen na aidi tokho nangbu magi kanano Baijanti na mingdi Huisen ni hai adubu Huisen gi asengba machatladudi nang tawde nangna oida padaba mayam ama ngangshilibadubu nangbu karamba makhalgi dharma satpa mino nangi lamchat adubu mapu mahana soidana khangani asumna hairamaga Baijanti mafam adudagi satkhre Huisen ikaiduna tumina nungai tabida leptuna lehawi mathangi sinda Yaspa namagi masunupa phangbagi achouba party masilame Party to the court ki judge saheb so invite tawduna kaurami Yaspa na judge adubu yu pithakna batawi adubu judge na mahakti yu thakte asumna makhoina wari sanaduna leiringai talak aduda Mades na Yaspa no wari mata sanasi law haiduna kokthoi Yaspa na Mades ta kari tawrage nangna wari sanaringai di yelek libaduna Mades na Suras laktuna gate mapanda leplaga leire Yaspan ga Mades ka gate lomda Suras puna bujatli Yaspana Surasta, Karito Bulibano, Sat Crosalo High, Surasna, Mahak Lage, Adobu, Mahaki Masanupa Karanbu, Minute Anikakta Unazaki, Yaspana, Unage Hairabadi, Bikari Yamagi Matogu, Angon the Kurumaganijo, Zasadunasu, Makwina Toriba Matawa Shiburami, Suras, Kurukuda Kulaga, Mahakpo Muktangakpiu, Magi Masanupa Adobu, Mikup Karadang the Werbasuna Zaki Haize, Yaspana, Suraski Mamai the Kompana Kaushili, Aduga, Mapamesta Mohana Lakano, Sat Crosalo Haidunatale. Suras kari shwairamdana mafam adudagi atonba amagum tumina satkre Yaspan gi missing aduna Yaspan gi kick adubu thagalli kadaidagi tamlubano onthokna phajakre just adunadi makhoi gi mowong mataw adubu yaninglamde nungairamde mataw si yengbada viewers sing su nungaitaba phaubiramgani lawyer duna Yaspan bu party makha tawsi haiduna pusinbaga mafam aduda Surasna gari achobama full speed ta thausilai lawyer adudi thawai mangba tare haiduna se thokre Yaspan sumasi di bera mani haiduna sen thoi Surasna gari sobudubu Yaspan gi sumang phauba thaujile Yaspan gi semga chagalamba pachai kayama amanga ta thoale Surasna gari dagi kumtharakpaga security mayam ama sangsilai adubu Surasna irai laina security sing adubu huina phadi haidat pugum haidatli Yaspan na police ta phone tawraga gunda ama laktuna gi yum masibu jalthi sare police khara ta thubada thabirau Surasna Yaspan gi mungda sangsilaga karan bu koi thi Surasna kaamada sangduni yengba matamda karan leirame mapa macha numit kharani unarudabaduda nungsinaduna konsinai karanna Surasta papa maphamastagi salasilaw haidunu mapabu makhut samaga Yaspan gi mungdagi thorai security singadu kiduna tumin leplaga leinai makhoi ani na gate yoshilakbaga police gari mayam ama maphamadu thumjilakle Suras pu police mayam amana koshilaga leikre Suras karan gi khudang adu siana pairaga police singadu lamba panana ba sem saduna lei Police officer man karan gi khudang adu pai gi hek tawbaga karan officer adu gi mamai de khudumna thinjille mastagi Suras ki matung da leiba police samana Suras ki makok ta saina kalai Suras pu police mayam ama sangsinduna saina kanthai Suras madil khaba mini maku police na chai phanayam na kana phura basu mahana karan bu sungtha thadokte Suras ki baragi lekai gi mi mayam ama su Suras pu kanna ba sangsilai adubu Yaspan gi security singna thatlaga sanghande Suras pu police mayam aduna manam tatpa makai putali Suras ki makhutagi karanbu makhoina namdana munbire karanna mapabu adumna tawbigano mahakpu thado o haije police sing aduna karan gi wa mata tabide karanna police ki makhut kan tholamlaga Yaspan gi manakta sangsilli aduga pupu papabu mukta kan biyo haije minung sikhangdaba Yaspan nangi napa si minu khangni hairaga karan bu laktuna inthui Suras pu police sing aduna I nai taba makai tap tana phutai Suras macha karan atu sinkibaduda macha bu kari karam torabano haiduni yenglagi karan mapabu kautuna kappe mahana mapabu kan mangamdre kapchaba natana Suras pu police sing na gari da hapkatlaga station da puduna satkre
Mazina just adubu ubadaki, just aduki manakta sinsilaga. Lila yamna fazana sanabire. Lila sibu kamdo bibaki, nungaitro. Mahak criminal oire. Mahak po quarta amu, putolaga masigi kudong saba lauduna. Pasi toroga halhoro. Mahak na crime tori base. Mahak na mahaki masabu nungshibagini. Makoy na mahak po hat na po hanabire. Yare, waman kre. Mahak po pasi toroga hat pikro. Just adu pa kumamata piram dabida. Suras na lady veste salatuda. Direct masana satuna. Suras ka unay. Just aduna surasta. Nangi case adu reopen toro. Aduga, asengba achumbo wailadu. Soitana pangangani. Aina nangi asengba wari dubu loina makangle. Nahak lande. Adubu, court ki thong da nahak na lande haibadu. Mayek seng na uthok trabadi. Ngang thok trabadi. Aina karishu mateng pang bangam loy. Aduna nang, case adubu reopen toro. Aduga lawyer apaba matana duna. Nangi asengba achumbo wari adubu. Court ta thangalabu. Matam aduda nangna, case adubu mai soitana pakani. Surasna, just aduda, makutlo na duna khoirame. Matangi sinda haikibagi matung inna. Surasna mamangi case adubu, reopen torokpadagi. Yaspana justa, yamna sauna. Lusin kraba case samabu, jagat toroi. Makoibu matamanghali haiduna saujeli. Just aduna, masi court ki wahelni. Jaspana. Adubu lusin kraba case samabu, amuk nahuna pukhalali basibu haibaga. Just aduna jaspanda. Tumina layu haiba yadrapati, mapanda thoki bayagani. Jaspan ki lawyer aduna jaspan bo. Tumina laina batheme. Just na suras ki lawyer aduda, wangang bagi ayaba pirami. Suras ki lawyer aduna, komanda wahang karatang, hang bagi ayaba bibiyo. Just aduna ayaba pire. Lawyer aduna, just sahab, suras ki machanupa karan busu, kauthok bagi ayaba bibiyo. Just aduna ayaba pire. Suras ki lawyer aduna, karan bu koman gi manakta pushilaga. Komanji, nangna nangi nasagi makokta, nangi khul adubu thamduna wasak biyo. Nangi nupa suras na nangwanda, angang asiga lupa crore nigi senpamga, onasi hairaki haiduna wasak biyo. Koman pakatuna tumina lay. Suras ki lawyer aduna, komanji, aina kari haiki, nasabu panduna wasako. Court asigi miyama mangda haibiyo. Suras na ngang asiga lupa kyaga onasi hairaki bano. Koman masabu panduna wasao haiba yade. Mafam adudagi kaplaga sen thoki. Suras ki lawyer aduna jasta, mahaki wahang loizari, achumba wail chathabiyo. Yaspana jasta, drama taushili. Just sahab, mamana machabu pairaga wasao haiba wafam asidi. Kharakan malli, handok biyo. Angang asi pokpada, mahana naya siki lupa mayak ama phau, puthoki balaiti. Mahak na igi security singbu, puram laga igi yumbu, amanga tatho alam laga, mahana angang asibu hurantu na satke toromani. Masigumba miyo yasiki manakta, angang asina karam na nungai ni hingbangam kadoribano. Surasna, sahi tare na siya inangang asibu yok tu na langli, aduga makata na su yok higani. Ay nangang asibu yok pada, nakoy gi darkar masyal ama taphaw batade. Yaspan gi lawyer aduna, magi hauzik oiriba status, mahaki phibam asi karino mayam amukta khangbiyo. Mahaki mayum phawba leite. Mahak na hauzik leiriba mafam asi baragi yumdani. Mahak thabak sufamdagi su tanthokpirakle. Mahaki ni haibada karisu leite. Matau karamna mahani shu asibu nungai na thambigadoribano. Mahaki yenglu ba maikai khudimakta lokhatpham amata leite. Surasta, nang lupa lak taramanga, quarter deposit tawba ngamgadra. Suras tumina lay, lawyer aduna, kari tawrage tumina layradi, ngamgadra hayone. Nang na nasa asibu ningthina phasana yokpa ngamgadro. Surasna, hoi ngamgani, aigi shaboy ni yokpa ngamgani. Nakoy na hariba senpham adu ay pirage. Lawyer aduna jasta, masa poktholaga security puram laga, angang munduna senkiba mana. Karaidagi paisa mayam adubu piba ngamgadoribano. Phare, just sab, mana ngamgani hairabanina, aikoi wa makha tazararoi. Mana masabu nungai na thamgani hairagadi, mamadagi mangonda masa si sina thoke. Surasta, nang tasengna, ngamdingamlani ko. Surasna, hoi ngamgani. Jasna surasta, tha ahumgi manungda, lupa lak taramanga, court asida puthro. Aduga ngang asidi, makata na mamana pubikro. Suras ka yaspanga, court mapanda thengnai. Yaspana surasta karyamna duna, tha ahum natti, chahi ahum leirabasu. Nangna madugi senpham madubu piba ngamloi. Surasna, nangna mai paksakibadi yai, adubu karamna ina game asibu sanakani haibadudi nangna khangdri. Aina ichagidama, nangna lupa lak chamaga yankhai phawbu piu hairabasu, aina nangonda sinabu ngamgani. Macha karana mapada, chalamdaigi mikub aduda, all the best papa hairame. Mastai di suras, magi hanagi ding aduda halakle. Matam aduda magi hanagi partner adudi, atopa migi partner oiduna, paisa mayam ama tanduna leirame. Magi partner aduna, suras pu ubadagi, suras ki manakta sangsilai, aduga, suras pu yamna fazana welcome tawi. Suras ki partner asi, Mahabharata Arjun sakiba misak aduni. Suras na magi partner da, mag ringda mohalagi haiba yade. Maram di suras, chahi tare, ringdagi lapthokrabani, aduga mahaki aroiba fight adudu. Makokta yamna sathina, brain yoba makai shokrabani. Haujik thoraliba fighter sing asidi, sathiba sikar gaktani. Suras ti akiba karishu leiti, any fighter ama hekta, punarage haiduna leire. Magi partner aduna, fare, nang fight tawro.
nangna lamba panagadaba mi adudi train tawduna leiraba misakni adubu nangi hauzik train tawbinaba mi amata leite kamai tawni talak aduda huishen mafam aduda sanglai aduga mahana surasbu train tawgani hairai suras huishen bu ubada ngakni yengi huishen surasta aina mamangda tawkiba aranba sing adugi damak aibu ngakpiyo aina nangbu train tawgani aduga mapuna aigi mamang thaki pab adubu kokpibu oirasanu masidagi selasi yaspana magi huiroi madesta surasto ringda halani masi aikhoi gidi tan chap charabani mahakpu ring aduda mapunsi lusingadabani madesna yengbiu tu haiduna suras ka lamba panagadaba fighter adubu yaspanda yengalle fighter aduna nupa mari mangadi irai laina phudatni yaspan fighter adubu ubada thamoi penkhre mahana soidana suras pungam lagani haiduna khankhre nakala maromda surasu practice kana tauri huishena mahakpu makhan makhan kayagi train phajana tawbirame masidagi selasi karan sorgi mafamda khoirumduna haizari aigi bababu soida ngamdanaba section na senabiu suras namagi baragi yumadudagi fight tawnaba satpagi thorakpada bajanti leptuna leirame bajanti na suras ki marai bakta sindur sangbirame aduga mahana sian kiduna iswargi mafamda suras na mai paknaba suras bu thaujan binaba iswargi mafamda lai khoiramlame mastagi di sahar masa adu nukshit yamra kana silparole nukshit kana siliba marak aduda phibam kairaba nupi amasu satuna leirame nupi duna suras bu ubadagi suras bu kawi adubu surasti taxi amada tongduna mafam adudagi satkre nupi duna suras bu kauduna tane adubu suras nadi tatabida satkre nupi du khongpham jatabadagi tushilli matau sibu bajanti no ubadagi nupi du gi banakta senseli aduga suras bu kauribadi karigino nangbu kanano nupi duna mak laikha taraba pap selaba misak amani mahaki nupana su mahakbu thadok piramduna satkre masipunu magasi mahana phattaba thabak ama tawrubagi karma phone phangbani mahana migi imung amabu thugairubagi mahi phone ni mahana hojik oriba phibam asi mahana surasamadi common gi mafamda tawkiba langjakhiba maral sing atubu ngakpiu haijage haiduna lakpani bajanti ne ishorda wonsenduna ishora dubu khoirame aduga nupi duda mahak common gi leifam khangi common gi manakta saluse haiduna nupi dubu common gi yumda buduna salle bajanti na common bu lauduna kanna kanna kawi common bajanti bu ubada sauning mana loikre bajanti bu sairaga yumadudagi chalo haiduna saganda laalage illi bajanti na common gi thabaga duda illaga mana purakba nupi dubu common da yengo magasi kanano khangbra hangi common nupi dubu ubada yamna singnana munni yenge nupi dudi lalu rabani na ikairami common na nupi dubu ubada chahi taret ki mamangda thokiba thodok singa dubu nahuna na ningsinga I bajanti na nupi duda hairudana asengba warido nupi duna common da kaplaga nangi nupaga aiga mari karisu lainakhiba leite nangi nupa suras ki maral karisu leite mahakti thodok adubu karisu khangkhidabani suras na tumduna leiringai aina mahaki phuritta lipstick station khibani sana hapsin khibani tasengna nangi nupa suras ka aiga mari amata leinate aina ngasi oiriba phibam amadi nakhoi ani na kainariba pumlamak asi atei kanana sunatte nangi babana sinba lalongaktani mahakna aibu leiduna sizinakhibani common ngakpana loikre bajanti no common bu thina nganglagi kai hali aduga common ta tapna nangbu hojiksu surasna nungsiribani mahakna nang khaktabu laining oiduna hingjribani nangna mahakbu nungsirabadi nangi nasaga nanga mahaki manakta chatlo mahak amuk hana halaktabasu yana leiri mahaki punsibu kallo thintharanu nang mabu amukta kallo yaspana madesta call tawraga suras puringa dudagi amuk hana tholanu ai mahakna sikhiba pami yaspana madeska wari sanaribadubu common na loina taaduna leirame yaspan common da yamna ngakni yengi common na yaspan gi manakta sangsilaga yaspan da munni yenglambadagi yaspan gi mamai da khopakna shat auna thajille yaspan na common da kari gi aigi mai da khopakna tharibano aigi mai da aigi chanupi na khopakna tharaba common na chanupi na khopakna thabana matik chadri ipuroi babu aina kota oida pataba mayama mangangsinduna ikai ba pikhrabani nangonda nachanupi na khopakna thabadi karisu natte luhongtuna mangan sutra sirabi aini mamasu oirabini common mapata thina sairamaga thongjin mapanda thorotlaga magi makutta thongna sapu kana kana thomjelle yaspana machanupi bukan basangsilai common gi makhuladu I mayama ma thoklame yaspana kariu toriba sibu bema common na nangi nachanupi na sokpa matamdadi nangna kan masangsilli aduga mahakpu na hana basilli talak aduda pung 12 tabagi alarm khonglai yaspan gari romda mamil adu munna yengi nakala maromdasu pung 12 tabadagi fight haunabagi damak sem saba loire suras ka lamba panaga durba miyoi asi midi mini adubu migi wakhan chendraba hingchaba gumbani maki maming scorpio kawi huishen magi dharmagi sorda
ꯁꯨꯔꯁꯄꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯁꯨꯔꯁꯀꯤ ꯄꯥꯔꯠꯅꯔ ꯑꯗꯨꯁꯨ ꯏꯁ꯭ꯋꯔ ꯈꯣꯏꯔꯝꯃꯤ ꯒꯦꯔꯥꯖꯤꯁꯨ ꯁꯨꯔꯁꯅ ꯃꯥꯏ ꯄꯥꯛꯅꯕ ꯁꯨꯔꯁꯄꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯏꯁ꯭ꯋꯔꯗ ꯕꯣꯔ ꯅꯤꯖꯩ ꯁꯨꯔꯁꯀ ꯁ꯭ꯀꯣꯔꯄꯤꯌꯣꯒ ꯐꯨꯅꯕ ꯍꯧꯔꯦ ꯁ꯭ꯀꯣꯔꯄꯤꯌꯣꯅ ꯁꯨꯔꯁꯄꯨ ꯌꯥꯝꯅ ꯂꯥꯛꯁꯅ ꯐꯖꯅ ꯐꯨꯊꯔꯦ ꯁꯨꯔꯁꯅ ꯈꯨꯊꯥ ꯑꯃꯇ ꯐꯥꯎꯕ ꯁ꯭ꯀꯣꯔꯄꯤꯌꯣꯗ ꯊꯥꯕ ꯉꯝꯗꯦ ꯁ꯭ꯀꯣꯔꯄꯤꯌꯣꯅ ꯁꯨꯔꯁꯄꯨ ꯈꯔ ꯐꯨꯔꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯇꯥꯟꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯁꯄꯥꯟꯒꯤ ꯍꯨꯏꯔꯣꯏ ꯃꯥꯗꯦꯁꯅ ꯁ꯭ꯀꯣꯔꯄꯤꯌꯣꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯅꯨ ꯃꯀꯣꯛꯇ ꯐꯣꯀꯁ ꯇꯧ ꯃꯥꯕꯨ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯁꯤꯜꯂꯦ ꯁ꯭ꯀꯣꯔꯄꯤꯌꯣ ꯃꯥꯗꯦꯁꯅ ꯁꯨꯔꯁꯀꯤ ꯃꯀꯣꯛꯇ ꯐꯣꯀꯁ ꯇꯧ ꯃꯥꯕꯨ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯛꯄꯗꯒꯤ ꯁꯨꯔꯁꯀꯤ ꯃꯀꯣꯛꯇ ꯀꯟꯅ ꯀꯟꯅ ꯃꯥꯒꯤ ꯈꯨꯗꯨꯝ ꯑꯆꯧꯕꯗꯨꯅ ꯆꯛ ꯆꯛ ꯊꯤꯟꯖꯤꯜꯂꯦ ꯁꯨꯔꯁ ꯗꯣꯝ ꯇꯥꯗꯨꯅ ꯇꯨꯔꯒ ꯂꯩ ꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯍꯣꯟꯗꯨꯅ ꯇꯥꯈꯤꯕꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯂꯛ ꯑꯗꯨꯗ ꯀꯣꯃꯟ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯁꯨꯔꯁ ꯀꯣꯃꯟꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯕꯗꯒꯤ ꯃꯥꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯀꯣꯃꯟ ꯁꯨꯔꯁꯀꯤ ꯔꯤꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯖꯩ ꯁꯨꯔꯁꯅ ꯀꯣꯃꯟꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯊꯥꯡꯊꯅꯕ ꯇꯧꯕ ꯃꯇꯝꯗ ꯀꯣꯃꯟꯒꯤ ꯃꯈꯨꯠ ꯑꯗꯨꯗꯤ ꯁꯣꯛꯇꯨꯅ ꯏ ꯇꯩꯔꯒ ꯂꯩꯔꯝꯃꯤ ꯀꯣꯃꯟꯅ ꯁꯨꯔꯁꯇ ꯅꯪꯅ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤ ꯁꯨꯔꯁ ꯁ꯭ꯀꯣꯔꯄꯤꯌꯣꯒ ꯂꯝꯕꯥ ꯄꯥꯅꯅꯕ ꯆꯪꯁꯤꯜꯂꯦ ꯁ꯭ꯀꯣꯔꯄꯤꯌꯣꯅ ꯁꯨꯔꯁꯀꯤ ꯃꯀꯣꯛꯇ ꯆꯛ ꯆꯛ ꯊꯤꯟꯖꯤꯜꯂꯦ ꯁꯨꯔꯁ ꯕꯦꯡ ꯂꯥꯎꯗꯦ ꯊꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯂꯩ ꯁ꯭ꯀꯣꯔꯄꯤꯌꯣ ꯁꯨꯔꯁꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯔꯦ ꯁꯨꯔꯁ ꯑꯅꯥꯕꯗꯨꯕꯨ ꯈꯥꯡꯖꯤꯜꯂꯒ ꯈꯨꯗꯨꯝ ꯁꯤꯡꯗꯨꯅ ꯂꯩ ꯃꯊꯪ ꯑꯃꯨꯛꯀ ꯁ꯭ꯀꯣꯔꯄꯤꯌꯣꯅ ꯊꯤꯜꯂꯛꯄꯒ ꯁꯨꯔꯁꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯁ꯭ꯀꯣꯔꯄꯤꯌꯣꯒꯤ ꯃꯃꯥꯏꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯆꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯦ ꯁ꯭ꯀꯣꯔꯄꯤꯌꯣ ꯁꯨꯔꯁꯀꯤ ꯀꯤꯜ ꯑꯃꯈꯛꯇꯗ ꯅꯣꯛ ꯆꯠꯀꯦ ꯇꯧꯏ ꯁꯨꯔꯁꯅ ꯁ꯭ꯀꯣꯔꯄꯤꯌꯣꯕꯨ ꯈꯨꯊꯥ ꯑꯃ ꯐꯥꯎꯕ ꯊꯥꯕ ꯅꯪꯍꯟꯗꯕꯤꯗ ꯁ꯭ꯄꯤꯗ ꯊꯨꯅ ꯁ꯭ꯀꯣꯔꯄꯤꯌꯣꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯁꯂꯥꯛ ꯁꯥꯕ ꯃꯈꯩ ꯊꯤꯟꯖꯤꯜꯂꯦ ꯁ꯭ꯀꯣꯔꯄꯤꯌꯣ ꯁꯨꯔꯁꯇ ꯈꯨꯊꯥ ꯑꯃꯇ ꯐꯥꯎꯕ ꯊꯤꯟꯒꯦ ꯍꯥꯏꯕ ꯐꯪꯗꯦ ꯁ꯭ꯀꯣꯔꯄꯤꯌꯣ ꯅꯣꯛ ꯆꯠꯂꯗꯨꯅ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨꯗ ꯗꯝ ꯂꯥꯎꯅ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ ꯐꯥꯏꯠ ꯑꯗꯨꯕꯨ ꯌꯦꯡꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯁꯨꯔꯁꯄꯨ ꯊꯥꯒꯠꯅꯗꯨꯅ ꯂꯥꯎꯅꯔꯛꯏ ꯁꯨꯔꯁꯄꯨ ꯒꯦꯔꯥꯖꯤꯒ ꯃꯥꯒꯤ ꯄꯥꯔꯠꯅꯔꯒꯅ ꯂꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯏ ꯁꯨꯔꯁꯅ ꯀꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯣꯃꯟꯒ ꯀꯥꯔꯟꯒ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯥꯔꯟꯕꯨ ꯀꯣꯃꯟꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯜꯂꯤ ꯁꯨꯔꯁꯅ ꯀꯥꯔꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯀꯣꯃꯟ ꯃꯄꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯕꯨ ꯎꯔꯒ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨꯕꯨ ꯈꯜꯂꯨꯔꯒ ꯏꯀꯥꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯥꯂꯛ ꯑꯗꯨꯗ ꯃꯆꯥ ꯀꯥꯔꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯚꯥꯏꯌꯣꯂꯦꯟ ꯈꯣꯡꯂꯛꯏ ꯀꯣꯃꯟ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯁꯨꯔꯁ ꯑꯃꯗꯤ ꯃꯆꯥ ꯀꯥꯔꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯀꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯕꯩꯖꯥꯟꯇꯤꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯖꯔꯝꯃꯤ ꯀꯥꯔꯟ ꯕꯩꯖꯥꯟꯇꯤꯕꯨ ꯀꯧꯒꯦ ꯇꯧꯏ ꯕꯩꯖꯥꯟꯇꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯕꯩꯖꯥꯟꯇꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯁꯤꯜꯂꯤ ꯕꯩꯖꯥꯟꯇꯤꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯨꯔꯁꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯒꯤꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯁꯄꯥꯟ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯨꯔꯁꯇ ꯏꯆꯥ ꯁꯨꯔꯁꯀꯤ ꯃꯐꯝꯗ ꯄꯨꯟꯁꯤꯒꯤ ꯀꯣꯛꯄ ꯉꯝꯃꯔꯣꯏꯗꯕ ꯄꯥꯞ ꯀꯌꯥ ꯑꯃ ꯑꯩꯅ ꯂꯪꯁꯤꯟꯖꯈ꯭ꯔꯦ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯋꯥꯕ ꯁꯤꯕ ꯅꯥꯕ ꯌꯥꯕ ꯆꯣꯞꯄ ꯊꯧꯗꯣꯛ ꯀꯌꯥ ꯄꯤꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯟꯊꯦꯡꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯃꯥꯏ ꯑꯃꯠꯇ ꯄꯥꯛꯄ ꯉꯝꯈꯤꯗꯦ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯇꯁꯦꯡꯅ ꯃꯥꯏꯊꯤꯔꯦ ꯑꯩ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯃꯄꯥ ꯑꯃꯒꯤ ꯃꯒꯨꯟ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯒꯤꯗꯃꯛ ꯁꯤꯕ ꯅꯥꯕ ꯈꯪꯗꯕ ꯃꯈꯩ ꯂꯥꯟꯊꯦꯡꯅꯔꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯌꯦꯠ ꯑꯄꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯤꯟꯅꯔꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯗ ꯌꯦꯠꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯌꯥꯁꯄꯥꯟ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯥꯔꯟꯅ ꯌꯥꯁꯄꯥꯟꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯗ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯒꯗꯕꯅꯤ ꯌꯥꯁꯄꯥꯟꯅ ꯀꯥꯔꯟꯗ ꯃꯍꯥꯛꯀꯤ ꯆꯩꯔꯥꯛꯇꯨ ꯄꯤꯕꯤꯔꯣ ꯍꯥꯏ ꯀꯥꯔꯟꯅ ꯌꯥꯁꯄꯥꯟꯕꯨ ꯈꯨꯔꯨ ꯀꯨꯜꯍꯜꯂꯤ ꯑꯗꯨꯒ ꯀꯥꯔꯟꯅ ꯌꯥꯁꯄꯥꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯨꯄꯨ ꯑꯩꯕꯨ ꯀꯣꯟꯕꯤꯌꯨ ꯍꯥꯏ ꯌꯥꯁꯄꯥꯟꯅ ꯀꯥꯔꯟꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤ ꯁꯨꯔꯁꯀ ꯀꯣꯃꯟꯒꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯀꯣꯟꯁꯤꯟꯅꯔꯒ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯤꯟꯈꯤ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯕꯤꯕꯒꯦ ꯃꯨꯚꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕ ꯇꯥꯕꯤꯕ ꯃꯔꯨꯞꯁꯤꯡꯕꯨ ꯏꯔꯤꯜ ꯈꯨꯃꯟꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯊꯪ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯐꯤꯂꯝ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯔꯨꯞ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯁꯄꯣꯔꯠ ꯈꯔ ꯇꯧꯕꯤꯔꯝꯃꯨ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯡꯒꯜ ꯑꯣꯏꯖꯒꯗꯧꯔꯤꯕꯅꯤ